Senapati Zilada Nakentha Lakpaga Loinana, Ningtamtha Loshilakuna, Kra Shaba Haure. Kumshi Chehigi, Oenadi Nakentha Ashi, Senapati Zilagi Oenak Yamna, Laibak Thiba, Matam Ama Oiki. Maushagi Pajabada Maming Chetlaba, Zuko Valley degi Chauna, Lammai, Chaglakibadegi, Henjilaktuna Mount Isahaina, Kangnaba Manipurgi Kwaidegi, Wangbaching, Ashi Pauba, Pana Yamna, Pibam, Shogna, Mai, Chaklakpadegi, Achauba, Awaba Mam Mayognaki. Hojik Maidi Mudkre Aduba Mount Isadadi, Anirak Hanna Mai, Chakhibana, Mashigi, Umangi Sharuk Yamna Chauna, Mangtakre. Mashina Jila Shigi da Natana. Lamdam ashigi climatic condition da achauba chaiting pire haibishi haimanba thokloi tashingna mashigi chapchaba maram khangdrabashu mioibana cheksingba watpadigi thokpani haibashi madi achumba oigani maram aduna climate change amasung environment protection gi matangda malem shinba thungna kanna khannarakpa matamsida ikhoisu akhandana jila shigi miyamna henna mapum phana mashigi impact sing matangda bhaptaminaba ama change Environmentalist singna hainaba amalai climate change thingnage amasung environment kange hairabadi think globally act locally habishi matam pumnamakta ningsingba tangai phade ningthamtha loisilakpaga loinana festival na thallaba jilashigi festival singsu tapna loisilakle amaromda hojik asi jilasi dasu maru oiba examination kyagi matam oiri Class 10 amasung 12 ki Mahiroi Sing Board Amadi Council singna pangthokpa examination sing thawai yauna ngamjaba thakta hotna duna sharuk yanari nakal amaromda kumsi chehi gi International Mother Language Day gi thoramda maulol chokhathan naba mapunsi kakthok laba asuso kholi piji da KH Gorahari Madhumati Mother's Language Award piduna ikai khumna khre Sahitya Thopang Loop Imphal na lolgi activist e kholida ashigumba mana ama pirakpa hebishi mau phurup khaktagi natana Senapati Jilagi oina yamna chauthok chaningai ni mashina mahagna tawjariba thabak asida amuka henna pukning thogat lagani Senapati Jilagi oina khwaidigi nungaiba paw amadi Mau Assembly Constituency dagi Naga People's Front Mirep oina karakhiba los dekhobo Manipur gi BJP na luchingba NDA Sarkar da Deputy Chief Minister haplakpa ashini Sri Dikhona Mau Phurup Khaktagi Natana Senapati Jilagi oina pham ashi pairakpa ahanba misak oire mahagi lamjing makhada jilashi amuka henna chaukhatpagi khonjel yamshinba ngamlagani haina miyamna asha taunari Senapati Jila ashi mahusana lo u singu gi thabakta mapung oina sinpham oibana lo lokhraba matungda hojik manamasing thaba romda lomising pukning changnari mapum oina jila ashi gi khwaidigi maming chatlaba alu thaba romda ahenba midyang thamli kobina chingbasu ningthina thare hojik ashi nung chudaba akangba matam oibana makhal makhagi shana khotnabagi thoram kya leptana panthokli Matam kharagi mamangda Major Bob Khating Memorial Football Tournament loisin khre hojik Senapati gi Astro Turf Ground da manga shuba Lieutenant Colonel Robert T.A. Memorial Football Tournament Robert Cup 2026 chathari masigi final match haying Po Legend FC ga Hills Academy FC ga shanaragani lagdiba March ahum dagi Makhan Khuman village da jilasi gi khwaidigi chawba taramanga shuba Mariri Volleyball Tournament 2026 hauragani Senapati District Village Wise Volleyball Championship asida nupa amasung nupi gi team singna sharuk yagani hojik jila asida aing asha onba matam oirakpana tungan ba laina tina kya thokrakpa yabagi oithokpa lai aduna health department gi akhannaba mityeng chingsingbaga loinana ekhoi isa na su cheksingjaba matam oire